ओजासिंगना ताकपीरखिबा मोरल स्टोरी अपंगबदा पौताक पीबा अखोइना हेनदुम अपंगबनी मूर्ख को सलाह देना हम मूर्ख है हाइना ताकपीरखिबा परादु अंगांसिंगिदमक अमुक लौकचरी अदुगा बैकग्राउंड वीडियो असी इराबोदे नुमित लैकाइदा पांथोखिबा अंगांसिंगी सैरेंग थीबगी वीडियो अमा हापचिनजरे असिगिदमक वारौबिरोय हुजिक वारियदो अंगांसिंगिदमक डिजरी उमंग अमदा अचौब उजाव अमा हौरमी उजाव अदुगी मखोंदा योंग संगु अमा लेरमी अदुगा मथक्तना लंजा मयाम अमगी यारेकफम ओइरमी मतम कुइना लैमिनरपगी हौनबा योंगसिंग अदुगा लंजासिंग अदुगा इखंग खंगना इकौ कौना ngangnaduna marup mapang oina loinarami matamna sum haukhibana nongju tha laklami nongju tha gi haunabanu kayani murum lepa naidana nong saitharami langja sing aduna machinjak thiba fawba chattana una marakta thuptuna nong adudagi ngakthoknana ba honajarami ujaw adugi makhongduna yong sing aduna thupam lakpam leitaduna yamna wana pumchot chotuna ni thak thak niktuna leirami yong sing adugi matau ubda langja sing ado nungairamde minungsi poklami adubu karisu mateng pangluba ngamdana makhoi gi matau ado yengduna leiba natna upai leramde nongju thagi ahingdadi mahusana umang wamang dadi tandan marang kaina pai masa pumba cholaba ingbana tar tar chingsilaba yong sing aduna tandan gi mamaida huphet ka phet ngaleba mangana do mai oiraboi khalaraduna tandan sing ado khomjillaga mai tiklage khankhre khudakta yong sangu aduna manak adwaida pairiba tandan punamak khomjinduna ujaw adugi makhongda paisilami yengbadadi chawraba moifam amabum ure yong sing aduna tandan mapai adugi akoibada koina phamduna mai yairami nasai makai yong sing aduna tawriba thodok sing ado langja sing aduna yengduna leirami aduga makoina tawriba apangba matau adugi damaktasu nungaitaba phawrami asum yengduna leirambadagi langja ahal amana hairai marumapang sa nakoina tiklibado mai natte tandanni tandangi mamaida ngalibadudi mai nattabanina maisa phawroye nakoina dukwana honaribadu karisu kanaroida langja adugi wado tabada yong sing ado saubana luton karami aikoina asukwana honariba thabak asibu karisu kanadabani ka haiduna karemnaba kasai haiduna yong sing aduna khudakta ujaw adugi mathakta kakhalaga langja sing ado faraga hatokhi aikoina nungsibani haiduna apangbasinda mafam matam chadna pautak pirurabadi kariguma matamda langja singi dasa se taba yai aikoina pangle khanglaba mi loinabada sectiongadabani hauji wari si loirabada atopa yamna tenba nungai buari masamadang lijarake thamoi bu joi tauba Hitler gi wari ni Adolf Hitler na mapan phana pharingai gi matamda nongma mahakna mahakki government ki mari lainaba authority da mahakki saktam yekpa postal stamp ama release taunaba yathang pirami matam khargi matungda postal authority singna envelope da stamp ado napsin ba yadaduna loina kele haibagi wakat laklami wafam ase Hitler gi manakong yawraklami thawong adu da saubuna mai hawraba Hitler na stamp ado design tawriba amadi sem sariba painter adu gi manakta laklami loina na stamp adu da mahaki saktam phajana yektriba amadi afaba gam sinadriba karigino haina sauna hanglami detector Hitler adu gi asauba mataw adu da kiraba painter aduna maklap thak thak niktuna makhon nikna khumla ami aikoina di laibak asida phangba gam stamp adu da sijina jabani adubo awabadi miyamna stamp adugi mamaida tin sijinbani aduna ni loina kelibado miyoibagi thamoidi nungsibana joy tawgadabani kihanba amadi yathang tawthabana yaroi Benito Mussolini amadi Adolf Hitler na chingba detector singna makhoigi praja singbu kihallaga makhoigi lusingba bu namduna nungsi hanana bu honaki adubu praja sing aduna di haidokpa ngamdrabasu makhoibu tukujaki muni rishi sadhu singbu miyamna ବ୍ୟବହାର tawriba amadi nungsiribase makhoigi isam chamjaba amadi minungsi sing adugi damaktani makhoina miyamda mapu saduna yathang chalaibana nate